Amazon jungle gi angakpa. Welcome to Real Voice channel. Malemda chaurba jungle kaya marom lairi madugi manungda prithibi gi thamoi ni haina khangnaba Amazon rainforest ki matangda inaw mana libiu haibadagi semjabani. Amazon rainforest phajabaga loinana kinangai oiba chaukraba jungle ni. Masibu jungle singi king haibada pakchai maramdi malem sigi 20% oxygen jungle asigi kungna hauriba uwa singna produce toribani. Amazon rainforest country kayada sindoktuna lay maruina South America da chaurakna 70 lakh square kilometer gi mafam sindoktuna layribani amasung mabu prithibi gi thamoi hainasu khangnai. Amazon rainforest ase chaurakna 40 million years tagi layraklabani laibak mapanda sandoktuna lay Brazil da 7%, 13% na Peru dani asumna atay laibak tasu. Amazon bu laibak amani haina lauthok chawbada tara suba laibak ni haiba yagani. Kisu kenangai oiba phajabada su ngamkhai leitaba rainforest asina prithibi gi hawa nungsit oxygen carbon dioxide ki chang maintain tawduna thambada mateng tawbata natana jungle asigi manungda yamna kanaraba uwa kaya laikri madubu scientist kaya na thi humduna laknari jungle asigi manungda 50,000 dagi hena makhal mathelgi uwa hauri. Makhal mongi chani mukki uchek amasung tin kang da hairaga 25,000 mukni masigi manungda sanga kaya lay madu atay mafamda thiba phangte uba phangte. Songbada ngamkhaidagi helaba kinangai oirba jungle asigi mafam kaya ngasi su mi changba ngamdri jungle asigi manungda turel kaya dang cheli Amazon koba turel asina khwaidagi hena chawi. Panjakriba asita natana chaurba jungle asigi manungda jati kaya gi tribal laikri makoi sing ado mapan gi chaukatlaba mi singi punsi marel dagi yamna thapna leiba kanglup singni. Makoibu uncontacted tribes haina kawi makoi adugi manungda mi chaba adam khor kaya laikri hainai mapi marol set panatri apang chaba kanglupni. Makoi gi lifestyle mayam ga yam thina khetnai phajana ningthijana thong thakpa haibanatri makoi maida lauraga munboy mundaboy charibani. Ngasi di mi kayana jungle asigi manungda changduna karamba mi sing lairi makoi karamna hingli karamna chari haibasigi matangda thidok humdoktuna mayamda utnaba hotnakri hotnari. Masida lairamba kangrup kharadadi lairik laisu tambibagi system su tawba hokre laibak kayana invest tawduna sen thadaduna chaurba narak asigi manungda phangluba mi kayabu prithibigi mi singna chatnariba mongi life ase tambinaba yamna kanna hotnari. Asumna hainai Amazon jungle gi manungda 500 makhal gi tribal lay makoi adugi manungda kharadi thengnare unare makoi gi nakta changduna wari sanare makoi ne hingliba mong matau khangle adubu kangdup kharaga su laikri makoi ga contact ngasi sungamdri makoi sing ado hakchang de mapi thong de hairi adubu makoi lup tawduna lay group tawduna lay makoi gi thabak sadan bani ten gi matengna makoi gi mangda lairamba jiba sing phaba makoi gi thabak ni. Ngasi su makoi maru marang thaba hingol koi khatpa asina chingba haitri adubu angakpadi makoi ase karamba matamdagi karamna songlaba narak mongsang asigi manungda lairam libano asini. Asumna hai jungle asigi manungda tribal kharaga lay makoi gi nakta mapan gi mi changlak labadi hatli jai. Maramaduna explorers sing yamna cheksinna makoi gi nakta yauna ba hotnai. Mi kanglup amaga laikri makoi gi thabak government dagi fund lauraga masiguma thabak asida career oiduna chatnai. Amazon rainforest ase songman maramna sunlight ki 1% khakta laimai de yawi hainai masigi manungda makhal mathel gi lin kaya dang laikri anaconda hairiba lin makhalase mafam asida laiba linni 70 feet yauna sangi hai. Masiga loinana angak pa kakcheng kaya dang lairi kakcheng sing aduna phangkhrabadi migi saru phauda chathokpa jatni hainai. Amazon gi wari video matek asina mapung phaba yabanate research station kaya saduna lai mafam sida research kaya chathari hidak langthaki machak kaya dang mafam asidagi puthokli uwa production ga loinana sanga kaya dagi migi kanabasu mafam asidagi lauribani. Amazon explorer tawba changhiba mioi kya lamangduna halakhidaba yaukre
manungda laiba mina hatkhiba kayasu yaukhrabani Amazon ki manungda aeroplane kaya mai chaktuna tashinkrabani madu thiruba ngamba thabak natte Amazon forest ki mafam kaya mai chaktuna maduda lairamba jiba sanga kaya dang sikibagi pau su thokre asigumba ngakpadagi ngaklaba mafam asida chattuna mafam asigi phibambu thidok homdok leba kanglup adubu laibak phai khanba yai video sibu yengbibagi damak thagazari channel asida ano werabadi subscribe tawsin biba yai thank you